इमेज पाउदा मिंग ताबिरी बसंगबो अहामामुक्तदा खुरमजरी हौजिंग मरोइबा पाउदा MP फम थादो हाइना MP गे युमदा इमासंग थमजनख्रे अथिंग बथंबदगे रैली मखातना चलनखिद्रे लोइनाना SBN to YC जिरिखाना लेक बाबू पराबो हमसिनोदा अदुगा मोकामलोंग एफसिना सनराइज FC बु तरेसिनोदा मथिबा पिख्रे हौजिंग पाउसनोना पिजरी Framework Agreement Hiram Amatada Manipur Sola Payaroi Article Chahunga Humbudramathoi Clause A Manipurda Charan Bayaroi Matik Sadaba MP Pamtada O Heba Kolau Kya Laurduna Nipi Samas Kanglamagi Masingam Lava Imasingna Wahimbam Leka Daleba BJP Manipur Pradesh ke President Oiriba Raja Sabha ke MP Ketrimayom Bhavananda Amasung Kumbong Daleba Ina Manipur Parliamentary Lok Sabha ke MP Dr. T Mainabagi Yumda Thomsing Kray Masing Yamlava Imasingna MP Anigi Yumda Thumziladuna Framework Agreement Manipur Kaibaya Wafam Amata Yaude Hairaga Manipur Kaibaya Wafam Yorokpada Chatariba Parliament Mipamda State Asida Miamgi Puninda Letadaba Madi Koirang Koishanaba Tokliba Sigi Matangda Wafam Amata Pongdok Tabayaning Day Matik Sadaba Miamgi Mihud Pamthado O Hibanisamba Kolaukia Sulauki Miamgi Kongsang Adu Kansilakpadagi Police ke ayanba personnel sing thomsinduna pamdaba thokto sing thoktanaba miambo ngaksen ke nakalomaramda su ngase kwakaitel akham lekai da leiba amoko ge office mamang da leiba community hall da amoko CCS ke amasung UCM gi mihusingna wakan mifam amachathake wakan mifam adu satharaba matung joint committee of amoko CCS ke amasung UCM gi mihusingna sarugyaduna Rajya Sabha ge MP ke S Bhavananda Singha Lok Sabha के MP Dr. Thoksom Maina Singha Manipur Pradesh Congress Committee के President da Memorandum Amamam Singkre Memorandum aduda maru ina palliba wafam singdi leba ke asuk luraba tampam asida leba miam gi mihud amadi political party ama oina chatliba leidiba mihu singna India ke Parliament ta wafam amata puthokuna nainaba amadi miam gi ihun khangna thabak toba ngamdriba asigi mayokta miamna akanba khongthang sangsinnaba semsaduna leire Maramasina Tangai Padana Hosik Satharibe India ke Parliament session asigi manungda makhoi gi oiba thodang khara loba miyamna pame Maramasina makhoi gi mathakta aroiba wafam khara miyamna thamliba ase thabakta onthoktuna miyam ge asengba mihut oinana ba honabiyo memorandum aduda palliba miyam ge apamba wafam sing adudi Hosik Sathariba nungju mifamda akangnaba matam loduna framework agreement ke amade naga pesto ke matangda Manipur lebang miyamna pamnariba wakalon ado mek sing na thamgadabne political party khudong saba sadaba yengdana home minister masadage chapsaba naga pesto asege warushin bagi phibam amade mong phajana khangdok pangamna ba wahang sing hangduna house ta home minister na pakhum pianggadabne naga pesto na makalamatage mongda kanglum naiba Thaurang Manipur da lansalak pa yaroi haina miyangi mihot amang oibagi phirep oina house da lautokadabne Manipur ge ngangpai kai bi yaroi framework agreement ke wafam miyam da khangalo article chahunga humbudamathoi clause A chanaba yaroi matik sadaba MP pham thado heba dabi tawduna KSA na ngasinungtin Congress Bhavan amasung BJP office ta thomsanduna kholaungna singba loksin khrei Khongsang asida CSO sing amadi imalup sing naso wahengbam lekai de leiba Rajya Sabha ke MP Ketrimayom Bhavananda ge yumda thomsinduna kholaw sing laukre KSA yamlaba mahiroi singa loinana Congress Bhavan da thomsinduna Manipur ge ngangkhai kaibi yaroi framework agreement miyam da khangalu longlip Manipur haiba kholaw sing lauraga thomsilakpada police na thatlaga get lonsin ke matungda police ka wari sanaraba matung mihot mari khangatuna party ke office ta changanduna memorandum amapisin khrei Khongsang da sarugya khiba KSA ge publicity secretary Sanjoy Kulapomna phongdo khibada Bharat Sarkar amasung NNCN ta IM anige framework agreement na maram oiraga North East ki miyamda charangna ba ohele framework agreement ta kari yauri bage khangandaba naga singna naga taba mafam sing punsinduna sovereignty state sengani haina lauthokhiba asige matangda
political party ki miyut sing amadi MP singna parliament mifamda puthoktuna territorial integrity soloi haba chapsaba ama khangangadabane haike Manipur University da Musu Muta amasung Musana Vice Chancellor AP Pande sangsilaba khungsang asina maram oiraga miyangi punsida akaiba pirakadaba kya leibadagi Imphal West District Magistrate na mamang tha kumanga ge Imphal West Zilla Sinbatungna CRPC ge lisingama chamapan humbudra humdoige subsection 2 gi makada athingba thamkhiba adu Imphal West District Magistrate M Pravina hariba athingba asi MU na leiriba Kanchipur gi akoibada ngasi nungten pung amadagi makataba hukuma mathoktriba phawba chanagani hairi Amaramda Manipur University ki wathoka mari leina nangasi Manipur Political Party ki miho singna Kawadagi MU phawba rally sakani haina toramba adu Imphal West DC na athingba thambadagi rally matik amar chapa horam laga chalan khidre adu moinama Political Party ki miyo sing asina MU geta chathariba khongjangda sarugya sinki ngasi khongjangda sarugya khiba party singde Congress NAIDP Trinamang Congress Shiva Sena CPI CPIM veteran political leader Ozoi Amade and Mangi Yauke Congress Working Committee CWC ki mifamda Manipur gi issue sing putoktuna khanaragani haina Hanagi Deputy Chief Minister Oiramba Hausina Nauna CWC ki member khalaklaba gaikhangamna phongdokre ngasi TRI Auditorium da Tamenglong District Congress Committee na gaikhangambo CWC ki member kulumdoi khanbagi manungda yarokpagi damak taramna opagi thoroma mapangthokre thoromatuda Hanagi ex MLA A Jangam Longkamai Tamenglong District ki ADC Noni District ki ADC Church ke Pastor Singh Congress ke Worker Singh amade Mairusina sarugya khi Gakhangam na phongdu ki bada North East Ladiba State Nepal asagi manungda Assam yaudana State Taret ki oiba ahanba oina CWC member oina khalapase chokthok saningai ne Congress Party na Manipur Praja Bo sa khangbi bagaloina na Manipur Chokotaba yade haibagi pandamda mahapu miyang ki mihut oina CWC ki member oina khalapani haina lawi July kuni thoida kaukhiba CWC gi extended meeting aduda tongan tongamba state singi Congress Party ki President Singh amadi Chief Minister Singh na saruya khiba meeting aduda mahakpo member oina khalakhibani mahana nubira aduda minute mangaro Manipur gi issue singi matangda wapam kya phongdokhi Hayeng ayu pung taramathoi tabada pangthokadariba CWC gi meeting da sarugya duna meeting aduda Manipur gi issue sing putoktuna solution purongnaba taksingani haike nakalamoramda Manipur ge border pillar ge matangda khunja singna lana lungsille haiba wapam hanjin pukhalabasu sentana tabidana makoina ngamdaba yade haiba matagom miyamda phongdoliba wapam adu yaningde miyamge wapam adu lale haibage mahuta center ge timna hairiba aduga miyamna pamliba aduga kari leibage haibadu yengbana hena asumbo oigani Assamda National Register of Citizens NRC list miyoi lakh nipurom yaukidaba aduga mari leinana miyosing adubo amohana citizenship oyanaba survey tawgani hairiba aduna NRC ge act thugaiduna mitop singbo citizenship olhannaba honariba adu Congress Party na yabangamloi Manipur University ge VC ga Manipur da leiba miyoi lakh kumapan ga changdamnaba yaroi athuba matamda solution ama purakadabne Lairiba isusing asi matam sangna chathaba tarabadi Manipur Sarkar amadi prajage mangjaba oigani haibasi hojek palebalengak asina khangadabane haiki Taramapulak Suba State Handloom Day amadi Handloom Promotion Award lisingani tarani panyen thopagi thoram amangasi GM Hall Imphal da Handloom Promotion Council Manipur nasinduna pangthokre Thoramduda Manipur Handloom and Handicraft Development Cooperative Limited ke Chairman Sorokaibam Rajana Athoiba Mitung WSC ge Assistant Director C Raja Sekharna Akhanabai Mitung amadi Manipur Government ke Handloom and Textile Department ke Director G C Kumar na Thoromapu oike ngasege thorongi manungchana haitui singthoiba phisabi kuntrama thoida manasang khusana ke Handa Kaksing Bazar ge dukan amadi akoibage dukan kharada angange sanapota yauba chege Sanjek Singh Season aduna ima event Lyric Laisu Haizahaudraba Karban Macha Basa Tauba and Sangnapi Yombisingda Akaiba Sauna Pidak Libasi Mari Lenaba Authority Nang Sinbio Asegum Labasana Port Asina Apongba Jali Not Ki Matogum Numidangda Lyric Laisu Haizadraba Mioisingda Amadi Mason Bagi Kudung Sabalauraga Season Arapa Asina Yamna Tuina Kanasaneba Ima Ibel Keada
सेलेब मांगहनबगे फिबम लापना हाइरिबा सानपो असे कक्सिंग अमदी कक्सिंगे अकोइबदा योनबा खुदक्तगे ऑल कक्सिंग स्टूडेंट यूनियन अथिंग थमले अथिंग सिगे मायोक्ता कनागुमना योलंबा थोकलबदी मदुगी अमांग तागे दाइटा दुकानदार मसाना पुजगदबने नाकलमरमदा हाना स्ट्रीट वेंडर ओरंबा बाजारगे थोंग हाइथरकबगे एरिया असी मियामगा मिमानद्रबसिंगे खोंग लंबी सेंखिबदगे इमा इबेल केयाना कैथल फमफम लेतबदगे इमुंग पुबा ngamloidaba machambasu semba ngamloidabage awaba kya mayongnariba asi atuba matamda kongnaba mari lenaba authority na sinbiyo aduga dukan kharigi mamangdadi phongna footpath matakta kwa manana singba yolhaliba asina karamba authority ge ayaba makhada yolhalibano karigumba thong asi makhatana adumak sathaduna lerabadi hingbage hak mapiraba ima iben singa pulaga all khaksing student union akanba khongsang sang singani masida thorakpa papategi daita dukan mamangda footpath pot yolhaliba dukandar sing amadi mari lenaba authority na pujagadabni haina all khaksing student union ge general secretary ge chirolamana phongdoragle Senior Citizen for Society Manipur ge General Secretary Al Sadanandana Haikre Manipur University ge issue asi Manipur government atubada amicable solution ama purakadabani issue asi state government amadi authority na matam sana yangsal hodaba MU ge bhc na issue ama lakpada consideration taunaba mahaki leifam amadi office ta changna na leitaba amadi kadaba kyadage thon bane maramasina government na form tawkhiba inquiry committee na inquiry tawbada nungainabagidamag Mayor Shina Sangsilaba Kongsang Matam Kharelepiyo Aduga BC Bu Tha Amagi Suti da Thambagi Mauda suspension da Thambiyu Haike Manipur ge Apunba Saktam Sagatpa Hyderabad topic Sida the Manipur Historical Society na Sinduna Moirangthem Narendra Memorial Lecture ngase Manipur Press Club ta pangthokre Manipur Historical Society ge President Sapam Begena preside duna pangthokiba tharamdada Historical and Cultural Research Center ge President Nauroibam Indramanesu Sarugyabakalonana Society ge Vice President Dr. and Bir Chandana Moirangthem Narendra ge Punsi Amadi Tauramba Thabaki Matangda Warol Pikhi Indo-Myanmar Friendship Haina Mingthonduna Lebak Anige Marakta Nungsinaba Puraknaba India Gamena Kana Honari Amadi Myanmar dagi Sanglapa Gari Singh India Romda Apanba Thingbalaytana Sanghale Adubo India ge Gari Singh de Myanmar ki Tamu Town Tam Manungda Sagi Asige Mege Tanka Maridage Sangandana Lady Myanmar ki Immigration Office Mamangda India ge Praja Singh Sangbada Immigration Pass Lobada Lupatara Khakta Lorambani Adubo Handak Tha Ama Ani Asida Immigration Pass Lobada Lupakund Lokre Adubo Myanmar gi Myoy Singna India Territory ge Manungda Sanglapadade Apanba Amata Yaudana Immigration Fee Fawa Tingdana Gari Macha Singh Changnaragle Amasung Gari Asoba Singh Su Maramarakta Sanglagle Myanmar gi Tamu Town Manungda India ge Gari Singh Changba Yadaroi Haibage Matangda So Myanmar Authority na India ge Immigration da se pirakpasu leitri haire Hiramasagi Matangda LS Saikhozang Baite General Secretary Cookiship Association Tenopan District na Pondora Hariba Myanmar da Gari Changba Yadava Singh Asigi Matangda Tenopan Amadi Moreda Tha Khudinge Pangthopa Miamge Nubi Singh Dasu Kyarak Hanna Pukalabasu Ngasi Pawbada Tabakta Untok Pidana Lady Hariba Hiramasagi Matangda Manipur Sarkar Amadi Indian Sarkar Anina Yangsimbina Wafam Singh Pongdoklaki Amaramda ngasi nini humni sigi manungda Myanmar dagi import Taurapa horticulture gi manung chanba sem komla haino tilhau chanam hawai mangal hawai rasmana chingba seng kaya Myanmar dagi pusilapa thingba amasung Imphal da puthokiba thingba dagi Imphal more lambi karbar pikna amasung chauna tawba singda akaiba pire posai hapaga leiba gari sing kaya panduna more parking da leide loinana mamang da loksinduna posai sing Godown the Namsinduna Labana Patpapumba Kaya Yapshalai Atingba Asina Maram Oiraga Myanmarge Nampano Marketa Item Sing Asige Karbar Dosari Bakaya Daso Kudong Sada Bakaya Ama Mayona Hale Aikuge Pongmi Sing Pangba Paugi Matung Ina Kangudana Polam Sing Ase Tinsilapana Maram Oiraga Myanmarom da Business Macha Macha Dosari Bas Singda Awaba Saitin Kaya Piba Asina Maram Oiraga Myanmar gi Tamuton ge authorities singna India amadi Myanmar lebaka ani gi marakta leiba nungsinari ba mari ase karapayana leide haibage pausu phangle
हिरम असगे मतंगदा बॉर्डर ट्रेड चैम्बर ऑफ कॉमर्स के जनरल सेक्रेटरी सुरेंद्र सिंह पाटेजाना फोंदोरखिबदा इम्फाल मोरे लंबी असिदा सेम कोमला हैनौ अमसुंग हवाई चिंगवाई सिंह कारबार तौजरिबा सिंगदा अथिंगबा असिना मरम ओइरगा अवाबा अमा ओहले अमसुंग अथिंगबा असि कनाना करी मरमगी अथिंगबा पीरिबनो हाइबा असि मोरेदा लेरिबा डिपार्टमेंट अमता जे ओइना पीबदिंगमदे अदुबो मणिपुर लेंगाना असिगुंबा पोइसै सिंह कारबार तौजबा सिंह असि थिंगबिदनबा फोंदोरकले नत्रबदे कारबार तौबा सिंह असिदा अथिंगबा असिना अरानबा लंबीदा चखिनबा याना लैरी हाइना फोंदोरके हायिंग मोरेदा बिजनेस तौरिबा सिंगे मिहुट सिंहना मणिपुर गवर्नमेंट का उनबा चकनी मसिगी मतंगदा सीएम गसु उनदुना वारी सनगने हाइना अरोइबदा फोंदोरके JC of the Amutok and MGO na sangsililaba khongjang ase numit samaga kuntra mangani sujilapagaloina nang ase lamphem pata laiba commerce and statistics department ke employees singna tare suba pe chana luhaiba khongjang sagolutuna wakan mipam phangkre wakan mipam aduda saruya khiba non graduated employee association ke secretary zona phondura khibada BJP ke executive mipam da lokhiba warep thabak to onthokpiu JC के मेयर सिंह वरेन इशू थादुना की हलगा तरे सुबा पेगे खोंजंग नमथदुना थंबंगम लोय अथवा मतमदा JEC की मथकता थमकेबा वरेन इशू अदु लोकथोक्तुना सरकारगा वरी सनरगा वरोइसिन अमा पुरंगना बहोनाबियो सरकारना तरे सुबा पे चना हनबा थोकिबा चिरोल अदु JEC अमदे तोंगान तोंगांबा सरकारगे लोइसंग सामगा मंगागे कर्मचारी सिंहना याबंगमोय तरे सुबा पे चननबा जनवरी की तांग अमा लिसंगने तरा तरुक तगे हौगदबनी तरे सुबा पे पीबगे मतम इंग लिसंगने कुन हाइबदु जनवरी की तांग अमा लिसंगने तरा निपानदगे हौगदबनी तरे सुबा पे पीबा मतमदा कर्मचारी सिंगे अलावेज यावना पीगदबनी तरे सुबा पे चनद्रिबा फवा JEC संगसिलेबा खोंजंगदा डिपार्टमेंट असिगे स्टाफ सिंगना सवकने हाइखे Ziribam district asigi DC office complex da special duty oina posting taba Fort IRB ge rifleman M Money Maitei sehi kuntra manga apokpagi mingna M Modu Maitei rifleman number 405639 leiphamna Moirang police station ge manung channa leiba ngangkha lawai makha leikai Moirang dagi haiba mioi ama ngarang laikanaba ngamdana siri haide थौदो अदो ngarang Ziribam ge DC office के complex da leiba Fort IRB ge company ge rifleman M Money Maitei masangam silak tabadege nungchel pong ani rom taba matamda usathol da leiba Ziribam hospital da pukhlaba matung nungchen pong ohmakai rom taba matamda doctor singna sire hane declare torke haide misi asigi matangda Ziribam police na UD case number 03 2018 JBM PS US 174 CRPC FIR tokre mafam adudagi phangba pau amana haire madudi M Money Maitei asi August ke tang ani lisingani taranipan ge ayukta masa nungaite haiduna duty satkide haide aduga nungchel fallen tawbada M Money Maitei yaudi haiduna makoi masen thinarapadege mahak asi masa nungaitaba mawngda leiramba thenarappadege nungchen pung ani taba matamda Ziribam hospital da pukhatuna laikanabane hai pung ama makai rom laikanaraba matungda nungchen pung makai taba matamda M Money Maitei ase laikhidabane haina doctor na declare tawbani haide matokaramna sibanu haiba chapchaba khangdre Prime Minister Narendra Modi na lambi ge PMGSY ge rural housing ge urban housing ge railways ge airport amasung port ge sector sange matangda maru eba thabak thoram review tawduna yang singkre review meeting aduda infrastructure related ministry sing NITI ayok amasung PMO ge top official singna saruya ke lisangani tara nipan financial year da nomada semba lambi ge asangba kilometer kuntaruk dasmik mapan ahomne Lisangani taram doi taramari financial year dadi kilometer taramatoi 10.3 oikibane railway sector dasu capacity amasung rolling stock da phajana hengali haide lisangani taramari amasung lisangani taranipan ga ge marakta aviation sector da passenger singi masing chada humpni thoi hengatki matamasida rural area da yum crore ama hena sakhe haide External Affairs Minister Sushma Swaraj na Kazakhstan ge Foreign Minister Kairat Abdrakhmanov ka
Astana unakre matungda delegation levenda wari sanakhe lusingba ni nalebak anigi marakta lenariba lalol itik ngaksenbagi energy ICT pharma capacity building amasung culture gi matangda wari sanakhe haire External Affairs Minister Sushma Swaraj Hauzik Lebak Ahom Kazakhstan Kyrgyzstan amasung Uzbekistan ge khongsata leiribani Irai numita Minister Sushma Swaraj Kyrgyzstan na thungduna lebak aduge Foreign Minister ga unaduna wari sanagani haire Home Minister Rajnath Singhana ngasi Rajya Sabha da haikre July kuntra da phongkhiba NRC draft in Assam adu final natte NRC adu sembada aronba kari sulaikide NRC draft adu kanagumba kanglop natraga jati amagi mayokta sengkhiba nate haina Home Minister Rajnath na haikhe ain kaina sanglakhiba singi matangda final list phonglakpada foreign tribunal da wakatpayai haikhe Unique Identification Authority of India UDAINA ngasi haikre telecom operators font makers ing natraga Google da ID card project ki damak helpline da adha season aduna haikibaleite Android phone sing contact list da toll free number 1800 3001947 asi invalid oi haibagi matangda su UDAINA sengdoke number asi udage valid number natte mi khara na miam da chaman na po na besin bane Udagi valid number de 1947 ne Hauzik sanabagi pauda All Ziribam Sport Association AZSA Ziribam na Sinduna Ziribam Government High Secondary School ge playground da thasige tare kuntre tage hauduna tim tarani thuna sarugya duna chatarekhewa 15 suba Chandam Inungambi Memorial Mini Boys Under 13 Football Tournament 2018 ge ngasi sanakhiba league round first match da SV and YC Zirghana Leg Babupura Timbu Gol Omsinoda Maithiba Pikre Amadi Mokamlong FC na Sunrise Club Kadam Talabu Ani Sinoda Maithiba Pikre Ngasigi first match asida SV and YC Zirga Tempa Amadi Leg Babupura Tempa Anina Sanakibada SV and YC Zirga Timge Sanaroi Sudip Teli jersey number 10 na 41 Suba Minita Bizoy jersey number 7 na 49 Suba Minita Amadi Sudip Tali jersey number 10 na 54 Suba Minita goal ahom amok Chanduna SB and YC Ziriga na Lebabupura Timbu goal ahom sunoda Maithiba Pikhi Ani Suba Mesta Mokamlong FC amade Sunrise FC Kadamtala Tim Anina Sanakibada Mokamlong FC na Sunrise FC Kadamtalabu goal Tades Sinoda Maithiba Pikhi Hayingi ahanba mesta Oriental Club ke Mayukta Kuki FC amadi second mesta RYC Ramzai Jange Mayukta Lalpani SC team anina sanagani All Manipur JB Association Sinduna Chaliba tha August ke tang taradage taramari phoba Kuman Lampa Indoor Stadium da Sentak Purel Ningsing Mana JB Sangtanaba Pangtolagani ngasi Manipur Press Club ta pamisinga unaba amada All Manipur JB Association ge Secretary H Hanzina Haiki JB Sangtanaba asi category manga thokna khaiduktuna sangtamnagani JB masana bu yokonaba honabada miyamna sawatpiu Hauzik aroibada maroiba pau omone pizari MP pam thado haina MP ge yumda imasang thomjengkhrai athing bathambadagi rally makhatana chalenkhidre Loinana SB and YC Zirigana Leg Babu Parabo Homsinoda Aduga Mokamlong FC na Sunrise FC bu Teresinoda Matiba Pikre Imes Pawdam ngasigi de matang sida loizere being tabira punamapo amakahana krumzare